Sigi video sisu Manipur University da B.Ed entrance exam thabigedaba singko adugi social science ki mamangna question amaju upload tawgrabane aina haijagibdune ai tasengki question je analyze tawba matam leijadre aduna question dunga ta yengbiro haidana thagacharakpane ko sigi dana general paper su aduga social science animak yawbane dum yengbiro mamangna social science ki hapjagre science ki hapjagre aduga general paper amaga bioscience amagadi aina explain tawjagrabane general paper gi du yengbiyo dum sigi playlist ta changa dum pulap B.Ed ki yawrabane aina sumain chingai da screenshot lahobani khangde post thamaga pabi bani khangde tawbiro sida moina sida tick tawriba singsi loina mak chumgani haiba leite maramdi aina phangjariba question je kanana piba answer no haiba khangjade adubu afang batu ji hapka charakpane aina ko sida lan basu yawbane ko yengbiragadi sumaina sum sida akoina question mawong yenghonaba haidana mayamda kanagani na share tawjarakpane loinamak nainaba nangjadraba aigi na maramdi ai hojik se am chinba matam moina oibaigi coaching kari kra tawshalubagi aduna sina kenogine social science ki da hangiba adugo soina haijagibdo ngasi sidagi hapta ama boxi manungda B.Ed ki general paper da hangba yaba topic fajabasing national education policy bu oiro Tokyo Olympic bu oiro adumaina current affairs lakpasingdo adugi ama hapcharakke na video 2017-18 gi laesina mayek sengdabase adum yengbiraga paro aina upai araiba thiraga sengnabadi honajabane direct sengba mayek to phangdabagine sisu yang wana phangjabane thiraba matungda adusu subject loinamak phangjade ko yam yengbiraga screenshot adum lojin biawro aina yam kana su thudabi yam kana su taptabi da thamjarabane screenshot chat lobe anaba mongda natraga su post tawraga question analysis tawbi hoge su yai ai si pula paraga analyze tawdo sangdrabagi oibane ko ajuda aina sangdringaida mayam sing kanaba manghorani question khanghoroina aina khanjabagi question je hapcharakpane yengbiyo sije mon haijari social science kangbugini sida general paper su yawi social science kangbugi yengbiro bioscience hapjagre atopa chemistry maths english se phangdri language se ko ai thi hangdana phangmuga ko charake phangdrga su waro biganu ai tasengna di thijabane yengbiro pabi horo mayam sida aina PDF oina share tawbudo tawbamdu khangdabagi ko haidi sumaina oina semgatlagadi mayamna dum jar pabi hobi yaina Soviet Union got disintegrated in kind haina sije make khar sengbadi watle panchayati ra sida ama loire sida amuk social science ke topalae day and night are the result of the Earth's rotation around the axis sije mamangna ju mana biawgre ado mana sina hen biawrakpa mamangi question dagi sida hen biawrakpa gidamak aina hapcharakpane amu hanna ko mamangda sigi aina upload tawbada yawgre sina hena question masing subagi hapcharakpane infant mortality rate matangda ju hange agmark se fazana hange dum pabi horo post thamaga Jallianwala Bagh massacre took place in haiba anamba 11-12 ki yam phajana hangne khoi science kunde sigi social science ki jo di khangdre ko haidi karamba like ta kamain tor yawge do adu tarso dum yengjan bi 11-12 ki anamba asuba like mam do da anamba hangboin towe sina 2017-18 gi la yengbiro 3-4 question ko aina uchai se social science kini matam leitabagi question pa ba analyze tawbadi sangdre adaragasu aina sangdringaida mayam question pa hawroi haibagi damak aina ngamjaba question sibok thagatcharagena thagatcharabani I hope it's useful. 14-15
16, 17 ꯀꯝꯄ꯭ꯌꯨꯇꯔꯗꯁꯨ ꯈꯤꯇꯪ ꯍꯪꯉꯦꯀꯣ ꯃꯆꯥ ꯑꯃ 17, 18ꯗ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯖꯦꯅꯔꯦꯜ ꯄꯦꯄꯔꯁꯦ ꯌꯥꯎꯈꯤꯗꯦꯕ ꯑꯗꯣ NCF ꯀꯨꯝꯕꯁꯦ ꯑꯁꯤꯒꯨꯝꯕꯁꯦ ꯁꯤꯗꯅꯦ ꯑꯩꯅ ꯀꯣꯊꯥꯔꯤ ꯀꯃꯤꯁꯟꯅꯆꯤꯡꯕꯁꯦ ꯁꯤꯗ ꯍꯥꯞꯀꯠꯆꯔꯛꯀꯅꯤꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯦꯕ ꯁꯤꯗ ꯀꯥꯟꯅꯕ ꯁꯛꯁꯤ ꯃꯥꯂꯤꯛꯀ ꯍꯪꯉꯤꯁꯤ ꯎꯕ꯭ꯔꯥ ꯑꯣꯂꯦꯝꯄꯤꯛꯀꯤ ꯑꯗꯨꯅ ꯍꯟꯗꯛ ꯇꯣꯛꯀꯤꯌꯣꯒꯤ ꯑꯩ ꯁꯦꯝꯖꯔꯛꯀꯦꯕ ꯇꯣꯉꯥꯟꯅ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯕ B.Edꯇ ꯍꯪꯕ ꯌꯥꯕꯁꯤꯡꯀꯣ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯃꯌꯥꯝꯗ ꯂꯣꯏꯖꯔꯦ ꯁꯤꯗ ꯀꯣꯏꯁꯟꯁꯦ ꯕꯥꯏꯑꯣꯁꯥꯏꯟꯁ ꯁꯣꯁꯦꯜ ꯁꯥꯏꯟꯁꯀꯤ ꯃꯈꯥꯗ ꯑꯞꯂꯣꯗ ꯇꯧꯖꯔꯛꯑꯒꯦꯀꯣ ꯁꯨꯃꯥꯏꯅ ꯀꯣꯊꯥꯔꯤ ꯀꯃꯤꯁꯟꯒꯨꯝꯕ ꯑꯣꯂꯦꯝꯄꯤꯛꯀꯨꯝꯕ ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯒꯨꯝꯕ ꯃꯔꯨꯑꯣꯏꯕ ꯈꯔ ꯂꯩꯔꯤꯌꯦ ꯑꯩ ꯁꯤꯗ ꯍꯥꯞꯀꯠꯆꯔꯛꯑꯒꯦ ꯇꯞ ꯇꯞꯅ ꯑꯣꯀꯦ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯉꯁꯤꯒꯤꯗꯤ